ꯆꯨꯔꯆꯥꯟꯄꯨꯔꯕꯨ ꯂꯝꯀꯥ ꯍꯥꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ITLF na entry pass kaklaga miyoi kaya changhanbagi thabak chathare Manipur da thokleba irang asigi khudongchaba lawduna Indigenous Tribal Leaders Forum ITLF na Churchanpur da lamka haina thonjinduna tawningbada tawduna leire Churchanpur da changba miyoi fawa pass kaklaga changhalle aranba thawong asi ITLF ki Defense Department na mapung oiba thawdang lawduna honari Churchanpur da kanaguma miyoi ama changbada tangai fadana lawgadaba pass pibagi receive hojikti sabak faklakle lubasina lawkhalakba khongthangi manung channa kanagumba miyoi amana Churchanpur da change haiba matamda piba pass ta miyoi adugi leifam phone number Aadhaar number amasung kari thabaki lakpano haiba mayek sengna palli lup asina haukiwa September gi tang 8 da tha amagi validity da piba pass amada record number 2592 oiba aduga changlaliba miyoi adu UP dagi fasem ko ba miyoi amani haina palli ma ki mobile number amadi Aadhaar number su receive adu da mayek sengna yauri miyoi asina changlakpagi maramna potchai supply tawbani hairi Masigi mathakta lalwampui kauba miyoi amana confirm tawduna mobile number 7085780112 da contact tawbani haina mayek sengna palli Churchanpur changnaba pass asi ITLF Defense Department ki chairman amasung Kuki Chief Association amadi Kuki Itlf Churchanpur gi secretary na yare haiduna makhoi gi khuyek piri ITLF ki khongthang asida luf asina Churchanpur bu makhoi khaktagi lamni haina lawbuga loinana lamka haiba maming thonjinduna ayet apan amata yaudana maning tamna thabak tawrabra haibagi chingnaba ama yamna chauna leire hairi Manipur da anauba district tare semkhibagi matangda UNC gi mute singa Bharat lengak amadi Manipur lengak yauna tripartite talk Delhi da chathagadauri Congress na Manipur gi lengak sasan gi thabak tawringai kumja 2016 gi December thada matamdugi Congress lengak na Manipur da anauba district tare semkhiba aduga mari leinana ngasi India government gi Ministry of Home Affairs Manipur government amadi United Naga Council UNC gi mute singa Delhi da tripartite talk chathagadauri Tripartite talk asigidama UNC gi president na luchingba miyoi tarena saba mute kangbu amana mangjongna Delhi da thungkhre ngasi chathagadauriba mifam asigi mamangda Ministry of Home Affairs ki advisor notice AK Mishra na tha asigi taraga mathoida wari makha chathagani haina UNC da khangan khibani ngasigi wari sanaba sida center gi maikai dagi AK Mishra na luchingani adumak oina Manipur lenga ki maikai dagi kanana luchingadagi haiba khangba ngamdrabasu state ki maikai dagi saruk yagadawriba Asida Manipur gi Chief Secretary amadi DGP su saruk yarba yai hairi Nakalamarom da UNC gi maikai dagi NG Lorho General Secretary UNC Working Committee gi Convener Secretary UNC gi Hanagi President HK Paul Leo UNC Working Committee gi Member Naga Women Union gi President Ansam gi President na saruk yagani hairi Panbayabadi anauba district tare chembagi wahau asiga mari leinana Senapati District Headquarters da yamdrabada round tararom Mifam pangthok kibaga loinana aroiba oina kumja 2019 gi March 9 da mifam pangthoktuna wari sanakhibani Loinana nauna semkhiba Jirbam Kamjong Kakching Tengnopal None Ferjol amadi Kangpokpi district ki manungda Kangpokpi amadi Jirbam district sembagi mayokta lerekhibani nauna district semba asina naga singi pari puri lamda soangani haiduna Manipur lengakta maral siduna lakhibani Jirbam da leriba maitai sing silchar da free oina chathok chasin tawba ngamdre Manipur da thokleba chahi amaga tha tare sujilaklaba Manipur gi kangluf ani gi lana sina maram oiduna Jiribam da leriba maitai sing chathok chasin tawbada yamna khudongcha daba mayoknare leikha gi lambi da National Highway 37 Imphal Jiribam lambi da su chatpa yadre aduga Jiribam dagi Silchar town ta na chaliba lambi paring asida kuki khul kaya leiba maramna maitai sing free oina chathok chasin tawba yadre hairi Jiribam da leriba praja section kaya dagi pauche asida phongdorokpagi matung inadi Jiribam dagi Silchar faubagi arapasi kilometer 45 ni Jiribam gi praja singidi Silchar town asida chatuna miyoibana hingbada changraba yadraba pochai sing lairudrabadi atai leifam leitaba haibadu oiri adubu Jiribam Silchar lambi paring chatpagi kilometer 10 faubagi manungda lambi mataida kuki khul kaya leina lambi chatpada akiba pokpadagi lambi chatpa ngamdabani hairi lambi paring asida leiriba kuki khul sing asi hauki punri markhulen amadi muslim ga kuki singa yanaduna tariba lalpani hariba khul sing asini hairi hauzik fawagi oinadi Assam police ki kangbuna yamna toina patrolling chatuna ngak senbagi akanba thabak laukhali adubu Silchar lambi paring asida leiriba kuki khul singidi miyoi singna lambi meya da pulap phamjinuna leiba asina maitai singna lambi chathok chasin tawbada thingba pirakpa yabagi chingnaba leibana Jirbam da leiriba maitai singna Silchar town chatuna potchai leibada akiba fawbadagi chatna dabagi maram oire hairi Manipur thokleba irang asi loisinaba center lengan awang bathaki mifam ama phamkhre CM Chahi amaga tha tare sujilaglaba Manipur thokleba kangluf ani gi sathiraba lan asi laksinduna
Mahusagi fibamda hanjilaknabagidamag Central Lengakna yamna luba awangba thaki mifam ama phongkre haina Manipuri Chief Minister N Birena phongdokre haina India Today NE gi paw amana hairi awangba thaki mifam aduda kari karamba warepsing khanakhibage haibadudi CM Birena phongdokhide hairi India Today NE gi paw asina makha taribadi CM Birena haikibada maitei amadi kuki furuf ani gi marakta paw faunadabadagi leiriba khenaba wakhalon kaya asi paw faudokna handuna khenabasing kokhanaba lengaki maikaidagi honaba leptri loinana lokhatpa yaba khongthang kaya lokhali masida lengak amadi civil society organization kayana puna honamina badagi Manipur ingtappa mausagi fibamda hojik santi hanjilakpa hore haina phongdoki hairi